Taranithoi suba Manipur Assembly election gi damak tongan ba party singi ahan bagi tangkaki ticket lauthoki baga loinana ruling BJP gi su ahan ba tangkaki ticket ngasi lauthoklagani haina paugi likhun singna hairi. Imphal gi nitai pa chuthekta leiba BJP Manipur Pradesh ki head office da ngasi intending candidate sing amasung makhoi gi supporter amasung worker singa loinana yamlaba miyamna AYUK anganbadagi hauna candidate list lauthorakpa ngainari. State AMADI Central Parliamentary Force na ngak senbagi thabak paikhatli. BJP gi candidate list finalist tauba oina hokiba January gi tang kunmanga da Central Election Committee CEC gi mifam ama New Delhi da leiba BJP headquarter da pangthoki. Constituency humpu leiba Manipur da February 28 amasung March ki ohumda tangkak ani thokna Assembly Mikhal pangthokani. Vote masing March 10 da thigani. Manipur da coalition government luching liba BJP asi ticket paibagi matangda party manungda chayetnaba fibam ama mayuknari. Constituency humpuda BJP ticket ta vote lepningba miyoi ani dagina ahum phauba lei hairi. Marakasida lakadoriba Manipur Assembly Mikhalda Andro AC da mirep oinaba thaurang tauriba Laurembam Sanjoy ngasi BJP primary membership tagi resign tokre. Sanjoy asi Androgi Hanagi MLA TH Shyam Kumar gi akanba rival ni. Mahaki resignation letter adu ngasi BJP Manipur Pradesh ki President Adhikari Mayum Shada Debida pisan ki hairi. Panbayabadi matam kharagi mamangda Sanjoy asi BJP gi active member ama oiduna lakhibani.